Lalduhoma na Manipur President rule Thambinaba Center da Taksinkhre. Manipur gi Chief Minister N Biren asi state asigi miyam amasung BJP gi liability ni haina Mizoram gi Chief Minister Lalduhoma na fongdokre. Hindustan Times to unakiba amada Lalduhoma na hauzik Manipur da leiriba lengak asigi mahutta President rule thambana hena fagani haiba wafam fongdokre. Manipur da mayok nariba crisis asi Chief Minister N Biren na laksin mangamdre haina Zoram People's Movement gi luchingba asina fongdorak pagaloina na Manipur da anauba leadership ama mathau tare haiki. Chief Minister N Biren asi Manipur state ki liability ama oire Manipur gi miyam amasung BJP gi sumahak asi kanadraba potlum ama oire haiki. Manipur gi Chief Minister asigi service asi ngasi fauba mathau tari haina laurabadi madu fataba ama mathau tarakpa gumbani haina mahaki oiba wafam thamki. Hauzik Manipur da leiriba lengak asiga President rule ga karambana fabage haina changdamnarabadi President rule thamjinbana yamna hena afaba oigani haina yumthangnariba state asigi Chief Minister asina fongdokhi. Mathaudang masak khangba lengak ama leihanba top makalgi luchingba amaga loinana elected body ama leiba tarabadi leibak asigi ningtam lanhauda tribal miyamna singthaningai oina maraibak kannaba laukiba thaudang sing adu masak khangfam thoi hairi. Tribal miyamna ningtam ihauda laukiba thaudang masak khangba Chief Minister ama Manipur da mathau tare haina Lalduhoma na Hindustan Times da fongdokhi. Manipur da mahosagi ing tapasaktam hanjinhange hairabadi kutlai paiba group sing ben tauduna militia sing kutlai thadok hanba mathau tai. Manipur da lamhen tuhenba mioi sing na pairiba kutsu kutlai amadi nongmai maru sing surrender tauhangadabani. Sophisticated oiraba kutlai sing asi militia sing adugi kutta makatana laihalabadi nongmana traga nongmadi makoigi nongmai maton sing adu Delhi romda onsilakpasu tambangamde haina mahakna akan mawafam fongdokhi. Manipur da thokliba hingsagi irang asi laksinaba tribal leaders singa thamoi sengna wari watai taunaba mathau tari. Hauzik leiriba maitai furup ki Chief Minister amasung maitai leaders singa wari shaningdaba asigi maram kayasu leiramgani hairi. Tribal miyam gi oiba tonganba mifam ama pangthokhanbasu kanagani haiki. Mizoram gi Chief Minister asina Indo-Myanmar border fencing mapung fana taunanaba center na laukiba warep adubusu yaningdaba fongdokhi. Center gi tharang asina jo kanglup ki miyoi sing nauna punsin naba hotnabada akaiba pirakani. Reunification gi wari sariba marakta matau karam na border fencing taugadoribano haina mahakna fongdokhi. Asigumba border fencing ama khagalakpa matamda aikhoigi ichal iche mari matasing tokhai tanakragani hainasu Lalduhoma na fongdokhi. Mahaki wafam sing adugi matangda mamangdasu Union Home Minister Amit Shah amasung Prime Minister da khangan khiba leikre haina Lalduhoma na fongdokhi.